Hey guys, welcome back. Indian history bu oiro, political science bu oiro, ntok Indian constitution bu oiro. Kogi regulating act 1773 je, si je adum yaw da bako, khang da basu yam yadra ba ek amane bako. Adu da ngasi topic se yamna interesting oi bani. Adu mayam phajana munna tasan biyu, no sem biyu. Adum exam da dum lak bani. Exam ki perspective na natraga su isa ki knowledge ki tamak su yamna kana bani. ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ 1773 ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯦ ꯁꯤꯒꯤ ꯈꯤꯇꯪ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃꯇꯪ ꯆꯠ ꯇꯥꯔꯒꯗꯤꯀꯣ 1600ꯇ ꯏꯁ ꯏꯟꯗꯤꯌꯥ ꯀꯝꯄꯅꯤꯁꯦ ꯕ꯭ꯔꯤꯇꯤꯁ ꯒꯣꯔꯃꯦꯟꯗꯒꯤ ꯀ꯭ꯋꯤꯟꯗꯒꯤ ꯆꯥꯔꯇꯔ ꯑꯃ ꯁꯥꯏꯟ ꯇꯧꯔꯛꯑꯦ ꯆꯥꯔꯇꯔ ꯑꯃ ꯄꯣꯔꯛꯑꯦꯕ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯕ꯭ꯔꯤꯇꯦꯟꯒꯤꯀꯣ ꯑꯣꯡꯂꯤ ꯏꯁ ꯏꯟꯗꯤꯌꯥ ꯀꯝꯄꯅꯤ ꯈꯛꯇꯪ ꯏꯟꯗꯤꯌꯥꯗ ꯃꯥꯁꯤ ꯇ꯭ꯔꯦꯠ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦꯕ ꯀꯣ ꯁꯤ ꯂꯥꯛꯑꯦ ꯁꯤ ꯂꯥꯛꯑꯕ ꯃꯇꯨꯡꯁꯤꯗ ꯃꯣꯏꯁꯦ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯁꯤꯁꯤꯅ ꯇꯣꯉꯥꯟꯅ ꯃꯣꯗꯔꯟ ꯏꯟꯗꯤꯌꯟ ꯍꯤꯁꯇ꯭ꯔꯤꯒꯤ ꯀꯩꯅꯣꯗ ꯑꯃꯨꯛ ꯑꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯐꯦꯠꯇꯪ ꯁꯤꯅ ꯑꯣꯚꯔꯚꯤꯌꯨ ꯕꯦꯛꯒ꯭ꯔꯥꯎꯟꯅꯤ ꯑꯗꯨ ꯊꯦꯡꯅꯔꯛꯄꯁꯤꯅ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯥꯁꯦꯁꯤ ꯊꯦꯡꯅꯔꯦ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯥꯁꯦ 1757ꯗ ꯁꯣꯛꯅꯔꯦ ꯑꯗꯒꯤ ꯕꯦꯇꯜ ꯑꯣꯐ ꯕꯣꯛꯁꯥꯔꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯩꯅꯣꯅꯦꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯔꯥꯖꯇ ꯌꯥꯝꯅ ꯑꯗꯩ ꯀꯝꯄꯅꯤꯒꯤ ꯔꯨꯜꯗ ꯌꯥꯝꯅ ꯐꯦꯕꯔꯦꯕꯜ ꯑꯣꯏꯕ ꯕꯦꯇꯜ ꯍꯥꯏꯇꯥꯔꯒꯗꯤ ꯕꯦꯇꯜ ꯑꯣꯐ ꯕꯣꯛꯁꯥꯔꯁꯤꯅꯦꯕ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯥꯁꯦꯗꯒꯤ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯈꯜꯂꯦꯕ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯗ ꯃꯈꯣꯏꯅ ꯃꯣꯅꯣꯄꯣꯂꯤ ꯇꯧꯔꯒ ꯏꯟꯗꯤꯌꯥꯁꯦ ꯃꯣꯏꯅ ꯔꯨꯜ ꯇꯧ ꯌꯥꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯗ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯥꯁꯦꯁꯤꯅ ꯃꯣꯏꯗ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯇꯥꯍꯟꯈ꯭ꯔꯦꯕ ꯑꯗꯨꯒ ꯗꯨ ꯑꯣꯔ ꯗꯥꯏꯗ ꯕꯦꯇꯜ ꯑꯣꯐ ꯕꯣꯛꯁꯥꯔꯁꯦ ꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯛꯄꯅꯦꯕ ꯕꯦꯇꯜ ꯑꯣꯐ ꯕꯣꯛꯁꯥꯔꯗꯒꯤꯗꯤ ꯃꯥꯅ ꯃꯨꯒꯜꯅꯦ ꯑꯗꯒꯤ ꯅꯋꯥꯕ ꯑꯣꯐ ꯕꯦꯡꯒꯣꯜ ꯑꯗꯒꯤ ꯅꯋꯥꯕ ꯑꯣꯐ ꯑꯋꯙ ꯁꯤꯒꯩꯁꯦ ꯂꯣꯏꯅꯃꯛ ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯔꯦꯕꯀꯣ ꯃꯥꯏꯊꯤꯕ ꯄꯤꯕꯗꯒꯤꯗꯤ ꯏꯟꯗꯤꯌꯥꯗ ꯄꯥꯜꯂꯤꯁꯦ ꯃꯨꯒꯜꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯌꯥꯝꯅ ꯈꯨꯂꯤꯡꯅ ꯄꯥꯟꯕ ꯀꯤꯡꯗꯝꯅꯦꯕ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕꯅꯦꯕ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯕꯗꯒꯤꯗꯤ ꯏꯁ ꯏꯟꯗꯤꯌꯥ ꯀꯝꯄꯅꯤꯁꯤꯅ ꯃꯨꯒꯜꯗꯒꯤ ꯔꯥꯏꯠ ꯑꯃ ꯐꯪꯉꯦꯕ ꯔꯥꯏꯠ ꯃꯃꯤꯡ ꯗꯤꯋꯥꯅꯤ ꯔꯥꯏꯠ ꯑꯅ ꯑꯃ ꯐꯪꯉꯦꯕ ꯗꯤꯋꯥꯅꯤ ꯔꯥꯏꯠꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯁꯦ ꯀꯂꯦꯛ ꯇꯧꯁꯟꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯇꯦꯛꯁ ꯀꯂꯦꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯈꯜꯂꯒ ꯌꯦꯡꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯠ ꯇꯧꯕ ꯂꯥꯛꯄ ꯁꯄꯣꯁ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯃꯤ ꯑꯃ ꯂꯥꯛꯁꯜꯂꯦꯕꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯚꯔꯥꯗ ꯂꯩꯁꯜꯂꯛꯄ ꯇꯥꯏꯞꯇꯅꯦꯕ ꯚꯔꯥꯗ ꯂꯩꯁꯜꯂꯛꯄ ꯃꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯚꯔꯥꯗ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯦꯛꯇ ꯃꯥꯅ ꯔꯨꯜ ꯇꯧꯁꯜꯂꯛꯄꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯄꯩꯁꯥꯁꯦ ꯃꯥꯅ ꯄꯥꯏꯁꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯊꯕꯛꯁꯦ ꯃꯥꯅ ꯄꯥꯏꯁꯟꯈꯤꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯃꯥꯏꯅ ꯑꯦꯗꯃꯤꯅꯤꯁꯇꯔ ꯇꯧꯕ ꯌꯥꯔꯛꯀꯅꯤ ꯀꯣ ꯆꯨꯝꯗ꯭ꯔꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯗꯤꯋꯥꯅꯤ ꯔꯥꯏꯠ ꯂꯧꯈꯤꯕ ꯍꯥꯏꯕꯁꯦ ꯀꯝꯄꯅꯤꯗꯗꯤ ꯌꯥꯝꯅ ꯐꯦꯕꯔꯦꯕꯜ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯦꯕ ꯑꯗꯨꯗ ꯁꯤ ꯂꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯚꯤꯟꯁ ꯑꯍꯨꯝꯒꯤꯅꯦ ꯂꯧꯔꯤꯁꯦ ꯕꯦꯡꯒꯣꯜꯅꯦ ꯕꯤꯍꯥꯔꯅꯦ ꯑꯣꯔꯤꯁꯥꯅꯦ ꯕꯦꯡꯒꯣꯜꯁꯦ ꯃꯇꯝ ꯑꯃꯗ ꯑꯟꯗꯤꯚꯥꯏꯗꯦꯠꯅꯤ ꯍꯧꯖꯤꯛꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯋꯦꯁ ꯕꯦꯡꯒꯣꯜꯅꯤꯗꯅꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯟꯗꯤꯚꯥꯏꯗꯦꯠꯅꯦꯕ ꯕꯦꯡꯒꯣꯜꯁꯦ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯣꯁꯄꯦꯔꯁ ꯑꯣꯏꯕ ꯖꯒꯥꯅꯦꯕ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯊꯤꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯕꯦꯡꯒꯣꯜꯁꯤ ꯔꯨꯜ ꯇꯧ ꯉꯝ ꯇꯥꯔꯒꯗꯤ ꯂꯣꯏꯔꯦ ꯂꯥꯕꯦꯁ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃꯗꯅꯦꯕꯀꯣ ꯁꯤ ꯂꯩ ꯉꯝꯗꯣꯏꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯕꯦꯡꯒꯣꯜꯅꯦ ꯕꯤꯍꯥꯔꯅꯦ ꯑꯣꯔꯤꯁꯥꯅꯦ ꯁꯤꯒꯤ ꯗꯤꯋꯥꯅꯤ ꯔꯥꯏꯠꯁꯦ ꯀꯝꯄꯅꯤꯗ ꯐꯪꯉꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗꯀꯣ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯃꯃꯨꯛ ꯄꯨꯊꯣꯛꯑꯦꯕ ꯃꯣꯏꯅꯀꯣ ꯗꯨꯋꯦꯜ ꯒꯣꯕꯔꯃꯦꯟ ꯑꯅ ꯀꯩ ꯍꯥꯏꯕ ꯗꯨꯋꯦꯜ ꯒꯣꯕꯔꯃꯦꯟ ꯗꯨꯋꯦꯜ ꯍꯥꯏꯇꯥꯔꯒꯗꯤ ꯑꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯒꯣꯔꯃꯦꯟꯁꯦ ꯑꯅꯤꯅ ꯔꯨꯜ ꯇꯧꯕ ꯍꯥꯏꯕꯅꯦꯕ ꯑꯗ ꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯋꯥꯅꯤ ꯔꯥꯏꯠ ꯍꯥꯏꯕ ꯑꯃꯅꯦ ꯅꯤꯖꯥꯃꯠ ꯍꯥꯏꯕ ꯑꯃꯅꯦ ꯑꯅꯤ ꯊꯣꯛꯅ ꯄꯨꯊꯣꯛꯑꯦꯕꯀꯣ ꯗꯤꯋꯥꯅꯤ ꯍꯥꯏꯇꯥꯔꯒꯅ ꯔꯦꯚꯤꯅ꯭ꯌꯨ ꯀꯂꯦꯛ ꯇꯧꯕꯁꯦ ꯁꯤꯅ ꯗꯤꯋꯥꯅꯤ ꯀꯧꯋꯦꯕ ꯅꯤꯖꯥꯃꯠ ꯍꯥꯏꯔꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇꯔ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯃꯌꯥꯝꯁꯦ ꯃꯥꯅ ꯉꯥꯛꯁꯦꯟꯕꯁꯦ ꯁꯤꯁꯤꯅ ꯅꯤꯖꯥꯃꯠ ꯀꯧꯋꯦꯕ ꯑꯗꯨꯏꯗꯤ ꯌꯦꯡꯉꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯁꯦ ꯍꯧꯖꯤꯛ ꯇꯦꯛꯁ ꯂꯧꯈꯠꯂꯤꯗꯅ ꯑꯩꯈꯣꯏꯗꯒꯤ ꯇꯦꯛꯁ ꯂꯧꯕꯒꯤ ꯃꯣꯏꯁꯦ ꯄꯋꯥꯔ ꯂꯩꯔꯤꯅꯦꯕ ꯍꯌꯦꯡ ꯂꯩꯉꯥꯎ ꯊꯦꯉꯥꯎ ꯃꯤ ꯑꯃ ꯃꯣꯏ ꯈꯔ ꯂꯥꯛꯑꯒ ꯑꯩꯈꯣই ꯏꯟꯗꯤꯌꯥꯒꯤ ꯇꯦꯛꯁꯁꯦ ꯅꯣꯏ ꯂꯧꯕ ꯌꯥꯔꯔꯣꯏ ꯃꯣꯏꯅ ꯇꯦꯛꯁꯇꯣ ꯂꯧꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯄꯩꯁꯥꯗꯨꯅ ꯃꯣꯏꯅ ꯄꯥꯏꯁꯟꯈ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯁꯦ ꯀꯃꯥꯏꯅ ꯔꯨꯜ ꯇꯧꯗꯣꯏꯅꯣ ꯃꯥꯏ ꯄꯋꯥꯔ ꯍꯟꯊꯔꯛ ꯇꯥꯕꯅꯦꯕ ꯀꯣ ꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯦ ꯀꯧꯕ ꯑꯃꯒ ꯕꯤ ꯀꯧꯕ ꯑꯃꯒ ꯂꯩꯔꯦꯕ ꯃꯣꯏꯕꯥꯅꯤꯁꯦ ꯐꯦꯃꯤꯂꯤꯅꯦꯕ ꯀꯣ ꯑꯦꯁꯤꯅ ꯔꯨꯜ ꯇꯧꯔꯝꯕ ꯄꯣꯠꯅꯦꯕ ꯀꯣ ꯍꯥꯏꯗꯤ ꯃꯈꯨꯠꯇ ꯄꯩꯁꯥ ꯂꯩꯇꯥꯔꯒꯗꯤ ꯊꯕꯛ ꯇꯧꯕ ꯌꯥꯏꯗꯅ ꯍꯥꯏꯗꯤ ꯑꯩꯅ ꯒꯥꯔꯤ ꯑꯃ ꯂꯩꯒꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯄꯩꯁꯥꯗꯣ ꯂꯩꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯂꯩꯒꯅꯤ ꯄꯩꯁꯥꯗꯣ ꯂꯩꯔꯒꯗꯤ ꯑꯩꯅ ꯂꯩꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯁꯣꯕꯔꯤꯟ ꯐꯪꯗ꯭ꯔꯥ ꯑꯗꯨ
ꯑꯗꯨꯒ ꯑꯃꯨꯛ ꯕꯤꯁꯤꯅ ꯕꯤ ꯑꯃꯃꯨꯛ ꯕꯤꯁꯤꯅ ꯐꯠ ꯂꯥꯎ ꯆꯪꯉꯦꯕ ꯈꯪꯕ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯐꯠ ꯂꯥꯎ ꯆꯪꯉꯦꯕ ꯑꯩꯉꯣꯟꯗꯅ ꯍꯥꯏꯔꯦꯕ ꯅꯪ ꯄꯩꯁꯥꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯄꯤꯔꯛꯑꯣ ꯅꯪꯅ ꯏꯃꯨꯡꯁꯦ ꯁꯦꯟꯅꯔꯣ ꯄꯩꯁꯥꯅꯤ ꯑꯩꯅ ꯄꯥꯏꯔꯅꯤ ꯍꯥꯏꯔꯦꯕ ꯀꯩꯅꯣꯕ ꯑꯩꯅ ꯏꯃꯨꯡ ꯆꯂꯥꯏꯗꯣꯏꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯇꯦꯛꯁ ꯈꯔꯗꯤ ꯄꯤꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯈꯔꯗꯤ ꯄꯤꯔꯛꯑꯦꯕ ꯁꯤꯅꯤ ꯌꯥꯅ ꯌꯥꯅꯕ ꯁꯤꯜꯂꯣ ꯍꯥꯏꯔꯒ ꯄꯤꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯗꯤ ꯅꯤꯡꯊꯧꯁꯦ ꯄꯄꯦꯠ ꯇꯥꯏꯞꯇ ꯂꯥꯛꯇ꯭ꯔꯥ ꯍꯥꯏꯗꯤ ꯀꯝꯄꯅꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯎꯡꯉꯒ ꯆꯠꯄ ꯇꯥꯏꯞꯇ ꯂꯥꯛꯇ꯭ꯔꯥ ꯑꯗꯨ ꯂꯥꯛꯍꯜꯂꯦꯕ ꯑꯗꯨ ꯂꯥꯛꯄꯗꯒꯤꯗꯤ ꯇꯦꯛꯁ ꯂꯧꯈꯠꯄ ꯍꯥꯏꯕꯁꯦ ꯀꯝꯄꯅꯤꯗ ꯂꯩꯔꯦ ꯀꯝꯄꯅꯤꯁꯤꯗꯤ ꯃꯣꯏꯗ ꯀꯩꯅꯣ ꯃꯣꯏꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟꯗꯤ ꯀꯩ ꯎꯏ ꯄ꯭ꯔꯣꯐꯤꯠ ꯎꯏꯌꯦꯕ ꯈꯪꯕ ꯑꯗꯨꯅ ꯍꯦꯛꯇ ꯇꯦꯛꯁꯁꯦ ꯇꯛꯀꯠꯇꯅ ꯂꯧꯈꯠꯄꯅꯦꯕ ꯄ꯭ꯔꯥꯏꯚꯦꯠ ꯑꯁꯤꯗ ꯂꯥꯛꯄ ꯀꯝꯄꯅꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯒꯤ ꯅꯋꯥꯕꯁꯤꯡꯁꯦ ꯈꯪꯕ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯁꯦ ꯌꯥꯝꯅ ꯋꯥꯡꯅ ꯂꯧꯈꯠꯂꯦ ꯇꯦꯛꯁ ꯋꯥꯡꯅ ꯂꯧꯈꯠꯂꯛꯄ ꯑꯗꯒꯤ ꯇ꯭ꯔꯦꯠꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯔꯦꯠꯁꯦ ꯗꯃꯥꯗ ꯇꯧꯈꯠꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯝꯄꯅꯤꯒꯤ ꯁꯥꯔꯚꯦꯟꯁꯤꯡꯁꯦ ꯄꯩꯁꯥ ꯊꯤꯅ ꯄꯥꯏꯔꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯦ ꯀꯝꯄꯅꯤꯒꯤ ꯑꯦꯛꯁꯦꯀꯔꯗ ꯆꯪꯗ꯭ꯔꯦꯕ ꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯅꯤꯀꯣ ꯀꯝꯄꯅꯤꯒꯤ ꯁꯥꯔꯚꯦꯟꯅ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯔꯦꯠ ꯇꯧꯔꯒ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯦ ꯃꯣꯏꯒꯤ ꯄꯩꯁꯥꯅꯦꯕ ꯑꯗꯨ ꯃꯣꯏꯁꯦ ꯀꯝꯄꯅꯤꯒꯤ ꯄꯩꯁꯥꯗ ꯆꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯝꯄꯅꯤꯁꯨ ꯁꯣꯊꯔꯛꯑꯦꯕ ꯀꯣ ꯑꯗꯨꯗꯨꯒ ꯉꯁꯥꯏ ꯀꯝꯄꯅꯤꯒꯤ ꯁꯥꯔꯚꯦꯟꯁꯤꯡꯁꯦ ꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯅꯥꯁꯦ ꯀꯩꯔꯥꯛꯁꯦ ꯈꯨꯟꯈ꯭ꯔꯦꯕ ꯀꯝꯄꯅꯤ ꯁꯥꯔꯚꯦꯟꯗꯪ ꯅꯠꯇꯦ ꯅꯋꯥꯕꯁꯦ ꯄꯄꯦꯠ ꯔꯨꯂꯔꯅꯤꯗꯅꯀꯣ ꯃꯣꯏꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯈ꯭ꯔꯦꯕ ꯑꯗꯨꯗ ꯁꯨꯝ ꯀꯥꯟꯗ ꯕ꯭ꯔꯤꯇꯤꯁ ꯒꯣꯔꯃꯦꯟꯁꯨ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯇꯥꯔꯒꯗꯤ ꯈꯪꯉꯦꯕ ꯕ꯭ꯔꯤꯇꯤꯁ ꯒꯣꯔꯃꯦꯟꯁꯨ ꯈꯪꯉꯤ ꯕ꯭ꯔꯤꯇꯤꯁ ꯒꯣꯔꯃꯦꯟꯁꯤꯅ ꯀꯝꯄꯅꯤꯁꯦ ꯃꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯄꯥꯝꯁꯜꯂꯦꯕ ꯍꯥꯏꯗꯤ ꯔꯤꯒꯨꯂꯦꯠ ꯇꯧꯕꯁꯦ ꯄꯥꯝꯃꯛꯑꯦꯕꯀꯣ ꯑꯗ ꯔꯤꯒꯨꯂꯦꯠ ꯇꯧꯕ ꯄꯥꯝꯕ ꯇꯥꯔꯒꯁꯨ ꯍꯦꯛ ꯆꯥꯔꯇꯔ ꯑꯃ ꯄꯤꯊꯣꯛꯈꯤꯕꯅꯤꯅ ꯍꯦꯛꯇ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯝꯄꯅꯤꯒꯤ ꯃꯣꯏꯒꯤ ꯄ꯭ꯔesidency ꯑꯍꯨꯝ ꯂꯩꯌꯦꯕꯀꯣ ꯕꯦꯡꯒꯣꯜꯅꯦ ꯕꯣꯝꯕꯦꯅꯦ ꯃद्ꯔꯥꯁꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔesidency ꯑꯍꯨꯝꯁꯦ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯑꯦꯛ ꯇꯧꯅꯩꯌꯦꯕ ꯍꯥꯏꯕꯗꯤ ꯑꯃꯗ ꯍꯥꯏꯗꯤ ꯁꯦꯟꯇ꯭ꯔꯦꯂꯥꯏꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯊꯝꯗꯦꯕꯀꯣ ꯑꯗꯨꯅ ꯑꯃꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯥꯏꯁꯦ ꯋꯥꯅ ꯊꯣꯛꯇꯣꯔꯕꯀꯣ ꯑꯗꯨꯗꯨꯒ ꯁꯤꯅ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯦꯛꯁ ꯆꯥꯎ ꯂꯧꯈꯠꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯖꯥꯁꯦ ꯍꯦꯛꯇ ꯍꯥꯀꯥ ꯂꯥꯎꯅꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯍꯦꯛꯇ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯜꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯕꯦꯒꯔ ꯑꯣꯜꯂꯛꯄꯅꯦꯕ ꯈꯪꯕ꯭ꯔꯥ ꯃꯣꯏꯁꯦ ꯕꯦꯒꯔ ꯑꯣꯟꯈꯠꯂꯛꯄꯅꯦꯕ ꯑꯗꯒꯤ ꯕꯦꯒꯔ ꯑꯣꯟꯈꯠꯂꯦ ꯑꯗꯨꯗꯒꯤ ꯁꯦ 1770ꯗ ꯗ ꯒ꯭ꯔꯦꯠ ꯐꯦꯃꯥꯏꯟ ꯍꯥꯏꯁꯦ ꯁꯤꯁꯦ ꯑꯁꯦꯡꯕꯒꯤꯗꯤ 1769ꯗꯒꯤ 1773 ꯐꯥꯎꯗ ꯍꯧꯕ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯕꯨ 1770ꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯌꯟꯁꯤꯡꯅ ꯌꯥꯝꯅ ꯑꯦꯀꯨꯔꯦꯠ ꯑꯣꯏꯅ ꯂꯧꯕꯤꯔꯝꯃꯦ ꯃꯣꯏ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯑꯦꯟ ꯁꯤ ꯑꯥꯔ ꯇꯤ ꯅꯠꯇ꯭ꯔꯒ ꯕꯤꯄꯥꯟ ꯆꯟꯗ꯭ꯔ ꯀꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗꯅꯦ ꯈꯪꯕ꯭ꯔꯥ ꯃꯤ ꯁꯤꯕꯒꯤ ꯆꯥꯡꯁꯦ 10 ꯃꯤꯂꯤꯌꯟꯗ ꯁꯤꯌꯦꯕ ꯀꯣ 10 ꯃꯤꯂꯤꯌꯟꯗ ꯁꯤꯔꯕꯅꯤꯀꯣ ꯑꯗꯨꯒ ꯃꯇꯝꯁꯤꯗ ꯕꯦꯡꯒꯣꯜꯒꯤ ꯒꯚꯔꯅꯔ ꯑꯣꯏꯔꯤꯁꯦ ꯔꯣꯕꯥꯔꯠ ꯀ꯭ꯂꯥꯏꯞ ꯍꯥꯏꯁꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯔꯣꯕꯥꯔꯠ ꯀ꯭ꯂꯥꯏꯞꯁꯦ ꯕꯦꯛ ꯇꯨ ꯏꯪꯂꯦꯟ ꯃꯣꯏꯗ ꯃꯥꯁꯦ ꯀꯩ ꯍꯥꯏ ꯃꯇꯝꯗ ꯅꯕꯨꯞꯁꯅ ꯍꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯅꯕꯨꯞꯁꯦ ꯑꯩꯈꯣꯏꯒꯤ ꯅꯋꯥꯕꯀꯤ ꯑꯇꯣꯞꯄ ꯃꯃꯤꯡ ꯑꯃ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗ ꯀꯧꯅꯕ ꯏꯪꯂꯦꯟꯗ ꯀꯧꯅꯕ ꯑꯗꯨꯅ ꯔꯣꯕꯥꯔꯠ ꯀ꯭ꯂꯥꯏꯞꯁꯦ ꯅꯕꯨꯞꯁ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯌꯦꯕꯀꯣ ꯀꯔꯞꯁꯟꯁꯤꯅ ꯍꯦꯛꯇ ꯍꯥꯔꯦꯕ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯔꯦꯠ ꯇꯧꯗꯅ ꯃꯤꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯤꯐ ꯂꯧꯗꯅ ꯑꯗꯩ ꯕ꯭ꯔꯥꯏꯕꯔꯤ ꯇꯧꯗꯅ ꯍꯦꯛꯇ ꯀꯝꯄꯅꯤ ꯁꯥꯏꯃꯟꯁꯦ ꯍꯦꯛꯇ ꯍꯥꯔꯦꯕ ꯀꯔꯞꯁꯟꯅꯀꯣ ꯑꯗꯒꯤ ꯄꯩꯁꯥꯁꯦ ꯂꯩꯔꯛꯇ꯭ꯔꯦꯕ ꯀꯣ ꯃꯣꯏꯗ ꯄꯩꯁꯥꯁꯦ ꯂꯩꯔꯛꯇꯕꯗꯒꯤ ꯀꯝꯄꯅꯤꯗ ꯄꯩꯁा ꯁꯨꯡꯂꯩ ꯂꯩꯔꯛꯇ꯭ꯔꯦꯀꯣ ꯂꯩꯔꯛꯇꯕꯗꯒꯤ ꯀꯝꯄꯅꯤꯒꯤ ꯃꯤꯁꯤꯅ ꯀꯣ ꯕ꯭ꯔꯤꯇꯤꯁ ꯒꯣꯔꯃꯦꯟꯁꯤꯗ ꯆꯠꯂꯦꯕ ꯑꯗꯨꯒ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏ ꯄꯩꯁꯥꯁꯦ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ 1 ꯃꯤꯂꯤꯌꯟ ꯄꯥꯎꯟ ꯂꯣꯟꯗ ꯄꯤꯌꯣ ꯍꯥꯏꯔꯦꯕ ꯀꯣ ꯑꯗꯩ ꯕ꯭ꯔꯤꯇꯤꯁ ꯒꯣꯔꯃꯦꯟꯁꯨ ꯈꯜꯂꯦꯕ ꯀꯩꯅꯣꯅꯦ ꯕꯦꯡꯒꯣꯜ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯇꯦꯛꯁ ꯈꯣꯝꯒꯠꯄꯗ ꯀꯟꯇ꯭ꯔꯤ ꯑꯃ ꯇꯤꯀꯠꯇꯅ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯔꯤꯕ ꯖꯒꯥꯁꯤꯗꯁꯨ ꯇꯦꯛꯁꯁꯦ ꯂꯧꯈꯠꯂꯒ ꯃꯣꯏꯅ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯦ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯀꯩꯅꯣꯝꯃ ꯁꯣꯏꯔꯦꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯒꯤꯗꯤ ꯕ꯭ꯔꯤꯇꯤꯁ ꯒꯣꯔꯃꯦꯟꯁꯤꯅ ꯍꯥꯟꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯅ ꯕ꯭ꯔꯤꯇꯤꯁ ꯒꯣꯔꯃꯦꯟꯅ ꯀꯝꯄꯅꯤꯁꯦ ꯍꯥꯟꯅ ꯔꯤꯒꯨꯂꯦꯠ ꯇꯧꯅꯤꯡꯉꯦꯅ ꯍꯥꯏꯗ꯭ꯔꯥ ꯑꯗꯨ ꯃꯣꯏ ꯆꯥꯟꯁ ꯂꯧꯁꯜꯂꯦꯕ ꯍꯥꯏꯔꯦꯕ ꯐꯔꯦ ꯅꯣꯏꯒꯤ 1 ꯃꯤꯂꯤꯌꯟ ꯄꯥꯎꯟꯗꯣ ꯄꯤꯔꯒꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯅ ꯔꯤꯒꯨꯂꯦꯠ ꯇꯧꯅꯦꯅ ꯍꯥꯏꯔꯦꯕ ꯀꯣ ꯀꯝꯄꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯀꯝꯄꯅꯤ ꯄ꯭ꯔꯣꯐꯤꯠ ꯈꯔ ꯐꯪꯗꯣꯔꯤꯕꯅꯤꯅ ꯌꯥꯔꯦꯅ ꯍꯥꯏꯔꯦꯕ ꯀꯣ ꯑꯗꯨ ꯂꯥꯛꯄꯗꯒꯤꯗꯤ 1773 ꯔꯤꯒꯨꯂꯦꯇꯤꯡ ꯑꯦꯛ ꯑꯣꯐ 1773 ꯍꯥꯏꯔꯦꯕ ꯁꯤꯗ ꯔꯤꯒꯨꯂꯦꯇꯤꯡ ꯑꯦꯛ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯕ꯭ꯔꯤꯇꯤꯁ ꯒꯣꯔꯃꯦꯟꯅ ꯀꯝꯄꯅꯤꯁꯦ ꯔꯤꯒꯨꯂꯦꯠ ꯇꯧꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯔꯤꯒꯨꯂꯦꯠ ꯇꯧꯕꯒꯤꯗꯃꯛꯇ ꯃꯥꯁꯦ ꯔꯤꯒꯨꯂꯦꯇꯤꯡ ꯑꯦꯛ ꯑꯅ ꯍꯥꯏꯅꯦꯕ ꯀꯣ ꯑꯗ 1773ꯗ ꯂꯥꯛꯄꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯚꯔꯅꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯕꯦꯡꯒꯣꯜꯁꯦ ꯁꯤꯗ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞ ꯀꯥꯎꯟꯁꯤꯜ
ꯃꯔꯤꯅ ꯑꯦꯁꯦꯁ ꯇꯧꯔꯒ ꯂꯩꯍꯜꯂꯣꯅ ꯍꯥꯏꯈ꯭ꯔꯦꯕꯀꯣ ꯁꯤꯒꯤ ꯑꯦꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯣꯕꯔꯅꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯕꯦꯡꯒꯣꯜ ꯒꯣꯕꯔꯅꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯕꯦꯡꯒꯣꯜꯁꯤꯗ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞ ꯀꯥꯎꯟꯁꯤꯜ ꯃꯦꯝꯕꯔ 3 ꯂꯩꯕꯅ ꯃꯥꯁꯤ ꯑꯦꯁꯦꯁ ꯇꯧꯍꯜꯂꯣꯅ ꯍꯥꯏꯔꯦꯕꯀꯣ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯗꯨꯒ ꯂꯣꯔꯗ ꯋꯥꯔꯦꯟ ꯍꯁꯇꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯅ ꯒꯣꯕꯔꯅꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯕꯦꯡꯒꯣꯜ ꯑꯣꯏꯍꯜꯂꯣꯅ ꯍꯥꯏꯔꯦꯕ ꯀꯩ ꯍꯥꯏꯕ 1773 ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯒꯣꯕꯔꯅꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯕꯦꯡꯒꯣꯜꯁꯦ ꯁꯤꯗ ꯑꯍꯥꯟꯕꯗ ꯒꯣꯕꯔꯅꯔ ꯑꯣꯐ ꯕꯦꯡꯒꯣꯜ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯅ ꯏꯔꯛꯄꯗ ꯈꯔ ꯋꯥꯏꯈ꯭ꯔꯦ ꯍꯥꯟꯅꯗꯤ ꯂꯩꯔꯝꯃꯤꯁꯦ ꯒꯣꯕꯔꯅꯔ ꯑꯣꯐ ꯕꯦꯡꯒꯣꯜ ꯑꯗꯒꯤ ꯒꯣꯕꯔꯅꯔ ꯑꯣꯐ ꯃꯗ꯭ꯔꯥꯁ ꯑꯗꯒꯤ ꯒꯣꯕꯔꯅꯔ ꯑꯣꯐ ꯕꯣꯝꯕꯦꯅ ꯍꯥꯏ ꯂꯩꯔꯝꯕꯅꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯑꯦꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯕ ꯑꯦꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯣꯕꯔꯅꯔ ꯑꯣꯐ ꯕꯦꯡꯒꯣꯜꯁꯦ ꯍꯥꯏꯗ꯭ꯔꯦꯕ ꯒꯣꯕꯔꯅꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯕꯦꯡꯒꯣꯜ ꯑꯅ ꯍꯥꯏꯔꯦꯕ ꯑꯦꯟꯗꯀꯣ ꯁꯤꯒꯤ ꯑꯦꯛꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯒꯣꯕꯔꯅꯔ ꯑꯣꯐ ꯕꯦꯡꯒꯣꯜ ꯑꯅ ꯍꯥꯏꯕ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯣꯕꯔꯅꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯕꯦꯡꯒꯣꯜ ꯑꯅ ꯍꯥꯏꯔꯦꯕꯀꯣ ꯒꯣꯕꯔꯅꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯕꯦꯡꯒꯣꯜ ꯍꯥꯏꯕꯗꯒꯤꯗꯤ ꯃꯥꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞ ꯀꯥꯎꯟꯁꯤꯜꯗ ꯃꯤ 3 ꯍꯥꯞꯄꯣ ꯃꯥ ꯑꯦꯁꯦꯁ ꯇꯧꯅꯕꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕ ꯒꯣꯕꯔꯅꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯕꯦꯡꯒꯣꯜꯁꯦ ꯁꯤ ꯀꯅꯥꯅ ꯑꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯔꯗ ꯋꯥꯔꯦꯟ ꯍꯁꯇꯤꯡ ꯍꯥꯏꯔꯤꯁꯦꯀꯣ ꯂꯣꯔꯗ ꯋꯥꯔꯦꯟ ꯍꯁꯇꯤꯡꯁꯦ ꯉꯁꯥꯏꯒꯤ ꯒꯣꯕꯔꯅꯔ ꯑꯣꯐ ꯕꯦꯡꯒꯣꯜꯁꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯔꯣꯕꯥꯔꯠ ꯀ꯭ꯂꯥꯏꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯔꯣꯕꯥꯔꯠ ꯀ꯭ꯂꯥꯏꯕꯀꯤꯗ ꯃꯥꯁꯦ ꯀ꯭ꯂꯥꯔꯛ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯤꯅꯦꯕ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯀꯣ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤꯅꯦꯕ ꯃꯥꯁꯦ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯒꯣꯕꯔꯅꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯕꯦꯡꯒꯣꯜ ꯍꯥꯞꯄꯦ ꯀꯣ ꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯄ꯭ꯔꯁꯤꯗꯦꯟꯁꯤ ꯃꯌꯥꯝꯗꯣ ꯍꯥꯏꯕꯗꯤ ꯒꯣꯕꯔꯅꯔꯁ ꯑꯣꯐ ꯕꯦꯡꯒꯣꯜ ꯑꯗꯒꯤ ꯃദ്ꯔꯥꯁꯀꯤ ꯒꯣꯕꯔꯅꯔ ꯃꯣꯏꯕꯥꯅꯤꯁꯦ ꯒꯣꯕꯔꯅꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯕꯦꯡꯒꯣꯜꯒꯤ ꯃꯈꯥꯗ ꯊꯝꯖꯤꯟꯈ꯭ꯔꯦꯕ ꯀꯩꯕ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯕ꯭ꯔꯤꯇꯤꯁꯅ ꯀꯝꯄꯅꯤꯁꯦ ꯔꯤꯒꯨꯂꯦꯠ ꯇꯧꯒꯦꯅ ꯈꯜꯂꯤꯉꯩ ꯃꯇꯝꯗꯣ ꯑꯗꯨꯗꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯑꯦꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯦꯡꯒꯣꯜꯒꯤ ꯒꯕꯔꯅꯔꯅꯦ ꯃദ്ꯔꯥꯁꯀꯤ ꯒꯕꯔꯅꯔꯅꯦ ꯃꯣꯏꯕꯥꯅꯤꯁꯦ ꯒꯕꯔꯅꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯕꯦꯡꯒꯣꯜꯒꯤ ꯃꯈꯥꯗ ꯊꯝꯖꯤꯟꯈ꯭ꯔꯦꯕꯀꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗ ꯑꯍꯥꯟꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯦ 1773ꯗ ꯂꯤꯡꯈꯠꯂꯦꯕ ꯀꯜꯀꯇꯥꯗ ꯀꯣ ꯑꯗꯨꯒ ꯆꯤꯞ ꯖꯁꯇꯤꯁ ꯑꯃꯈꯛꯇꯪ ꯂꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯁ 3 ꯑꯃꯒ ꯀꯩ ꯍꯥꯏꯕ 1773 ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯗ ꯑꯍꯥꯟꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯦ ꯀꯜꯀꯇꯥꯗ ꯂꯤꯡꯈꯠꯂꯦ ꯑꯗꯨꯗ ꯆꯤꯞ ꯖꯁꯇꯤꯁ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯁ 3 ꯑꯃꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯦ ꯖꯁ ꯀꯌꯥ ꯂꯩꯌꯦꯕ 34 ꯖꯁ ꯏꯟꯀ꯭ꯂꯨꯗꯤꯡ ꯆꯤꯞ ꯖꯁꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯅꯧꯕ ꯑꯦꯃꯦꯟ ꯇꯧꯈꯤꯕꯅꯤꯀꯣ ꯃꯃꯥꯡ ꯆꯍꯤꯗ ꯑꯗ ꯁꯤꯗ ꯑꯃꯁꯨ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯍꯥꯏ ꯀꯔꯤꯅꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯤꯕꯨ ꯁꯨꯃꯥꯏꯅ ꯂꯤꯔꯕꯅꯦ ꯍꯪꯉꯛꯄ ꯌꯥꯏ ꯑꯗ ꯑꯃ ꯍꯥꯏꯔꯛꯀꯦ ꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯍꯥꯏꯕ ꯅꯠꯇꯦꯕ ꯁꯤꯅ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯍꯥꯏꯕꯅꯦꯕ ꯏꯟꯗꯤꯌꯥꯗ ꯑꯍꯥꯟꯕ ꯂꯤꯡꯈꯠꯄ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯃ ꯂꯩꯔꯤꯁꯦ ꯗꯦꯜꯂꯤꯗ ꯁꯤꯁꯦ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ 1935 ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯦꯛ 1935 ꯁꯤꯁꯨ ꯃꯊꯪ ꯂꯥꯛꯀꯦ ꯑꯦꯛꯁꯦ ꯃꯊꯪ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯦꯛ 1935 ꯁꯤꯗ ꯄ꯭ꯔꯣꯕꯤꯖꯟ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯐꯦꯗꯔꯦꯜ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅꯀꯣ ꯐꯦꯗꯔꯦꯜ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌా ꯂꯤꯡꯈꯠꯄꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ 1937ꯗ ꯐꯦꯗꯔꯦल ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌా ꯂꯤꯡꯈꯠꯂꯦꯕꯀꯣ ꯃꯁꯤꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯁꯨꯡ ꯃꯗꯨ ꯀꯥꯎꯈ꯭ꯔꯦ ꯁꯤꯚꯤꯜ ꯀꯦꯁ ꯑꯃꯁꯨꯡ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁꯁꯦ ꯁꯤꯁꯦ ꯃꯣꯏꯅ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕ ꯌꯥꯔꯦꯕꯀꯣ ꯑꯗ 1937ꯗ ꯂꯤꯡꯈꯠꯂꯛꯄꯅꯤꯀꯣ ꯑꯗꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯐꯪꯉꯕ ꯃꯇꯨꯡꯁꯤꯗꯅꯦ ꯈꯪꯕ꯭ꯔꯥ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯦ 1950ꯒꯤ 28 ꯖꯅꯋꯥꯔꯤꯁꯦ ꯁꯤꯗꯩꯗ ꯐꯦꯗꯔꯦꯜ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯁꯦ ꯐꯣꯔꯃꯦꯂꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯔꯒ ꯂꯤꯡꯈꯠꯂꯦꯕ 1950ꯗ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯁꯤꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯋꯥꯔꯤ ꯂꯩꯈ꯭ꯔꯦꯀꯣ ꯁꯤ ꯀꯜꯀꯇꯥꯗ ꯁꯤꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯁꯦ ꯂꯤꯡꯈꯠꯂꯛꯄꯗꯒꯤꯀꯣ ꯉꯁꯥꯏꯒꯤ ꯔꯣꯕꯥꯔꯠ ꯀ꯭ꯂꯥꯏꯕꯁꯦ ꯀꯔꯞꯁꯟꯒꯤ ꯆꯥꯔꯖꯇ ꯃꯥꯁꯦ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯕ ꯍꯧꯔꯛꯑꯦꯕ ꯀꯣ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯅ ꯁꯤꯒꯤ ꯂꯩꯔꯤꯕ ꯀꯣꯔꯠꯁꯤꯡꯁꯤꯗ ꯖꯁ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯏꯪꯂꯤꯁꯀꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤ ꯉꯥꯛꯇꯅꯤꯀꯣ ꯏꯟꯗꯤꯌꯥꯒꯤ ꯃꯤ ꯑꯃꯐꯥꯎ ꯂꯩꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯁꯄꯣꯁ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯆꯥ ꯑꯃꯒ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯃꯒ ꯈꯠꯅꯔꯦꯕꯀோ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯔꯗꯤꯛ ꯄꯤꯕꯁꯦ ꯑꯣꯡꯂꯤ ꯐꯦꯚꯔꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯦꯟꯒꯤ ꯐꯦꯚꯔꯗ ꯑꯗꯨꯝ ꯖꯁꯃꯦꯟꯁꯦ ꯄꯤꯌꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯖꯁꯃꯦꯟ ꯑꯃꯃꯨꯛ ꯂꯩꯇꯦꯕ ꯕꯥꯏꯑꯁ ꯉꯥꯛꯇꯅꯦꯕ ꯍꯥꯏꯗꯤ ꯅꯝꯊ ꯊꯝꯕꯒꯤ ꯇꯥꯏꯞꯇꯅꯦꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯁꯦ ꯑꯗꯨꯗꯨꯒ
ꯔꯣꯕꯥꯔꯠ ꯀ꯭ꯂꯥꯏꯞꯁꯦ ꯑꯩꯈꯣꯏꯒꯤ ꯔꯣꯕꯥꯔꯠ ꯀ꯭ꯂꯥꯏꯞꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤꯗ ꯃꯥꯁꯦ ꯀ꯭ꯂꯥꯏꯞ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯝꯃꯦꯕ ꯀ꯭ꯂꯥꯏꯞꯀꯤ ꯁꯦꯀꯦꯟ ꯑꯦꯝꯄꯥꯌꯔ ꯀꯥꯏꯅꯁꯨ ꯈꯪꯅꯩꯌꯦꯕ ꯃꯥꯁꯦꯀꯣ ꯃꯥꯁꯤ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯔꯦ ꯀꯔꯞꯁꯟꯒꯤ ꯆꯥꯔꯖꯇ ꯑꯗ ꯀꯔꯞꯁꯟꯒꯤ ꯆꯥꯔꯖꯇ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯔꯦ ꯃꯥꯁꯦ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯀꯣ ꯃꯥꯒꯤ ꯂꯟꯗꯟꯗ ꯃꯥꯁꯦ ꯃꯇꯣꯝꯗ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯁꯤꯒꯦꯅ ꯍꯥꯏ ꯍꯤꯁꯇꯣꯔꯤꯌꯟꯁꯤꯡꯅ ꯑꯗꯨꯗꯨꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯁꯥꯔꯚꯦꯟꯁꯤꯡꯁꯦꯀꯣ ꯀꯝꯄꯅꯤꯒꯤ ꯁꯥꯔꯚꯦꯟꯁꯤꯡꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯔꯦꯠ ꯇꯧꯕ ꯌꯥꯍꯟꯗ꯭ꯔꯦꯕ ꯍꯥꯟꯅꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯔꯦꯠꯁꯦ ꯃꯌꯥꯝ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯞꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯄꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯣꯏꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯔꯦꯠꯁꯦ ꯇꯧꯕ ꯌꯥꯍꯟꯗ꯭ꯔꯦꯕ ꯑꯗꯨꯒ ꯅꯦꯇꯤꯞꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯤꯐꯀꯨꯝꯕ ꯑꯗꯒꯤ ꯕ꯭ꯔꯥꯏꯞꯁꯀꯨꯝꯕꯁꯦ ꯂꯧꯕꯁꯨ ꯑꯃꯨꯛ ꯌꯥꯍꯟꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯅꯦꯇꯤꯞꯁ ꯒꯤꯐ ꯍꯥꯏꯁꯦ ꯒꯤꯐꯀꯤ ꯃꯤꯡꯗ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯂꯧꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯑꯦꯛꯁꯤꯅ ꯀꯝꯄꯅꯤꯒꯤ ꯁꯥꯔꯚꯦꯟꯁꯤꯡꯁꯤꯗ ꯅꯦꯇꯤꯞ ꯍꯥꯏꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯟ ꯍꯥꯏꯇꯥꯔꯦꯀꯣ ꯅꯦꯇꯤꯞꯁꯤꯡꯗꯒꯤ ꯍꯥꯏꯗꯤ ꯅꯦꯇꯤꯞꯁꯀꯤ ꯑꯥꯔꯊꯁꯦꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯃꯤ ꯑꯃ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯁꯦ ꯅꯦꯇꯤꯞꯁꯤꯡꯗꯣꯏꯅꯦꯕꯀꯣ ꯃꯥꯁꯦ ꯑꯦꯂꯤꯌꯟꯁꯤꯡꯗꯣꯏꯅꯦꯕꯀꯣ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯃꯤꯗꯣꯀꯣ ꯑꯗꯣ ꯃꯣꯏꯗꯒꯤ ꯄ꯭ꯔꯖꯦꯟꯁ ꯀꯩꯀꯥ ꯑꯝꯇ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯕ꯭ꯔꯥꯏꯞ ꯂꯧꯕ ꯑꯝꯇ ꯌꯥꯍꯟꯗ꯭ꯔꯦꯕ ꯀꯣ ꯑꯗꯨꯒ ꯁꯤ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯀꯝꯄꯅꯤꯒꯤ ꯁꯥꯔꯚꯦꯟꯁꯤꯡꯁꯤꯒꯤ ꯁꯦꯂꯔꯤꯁꯦ ꯍꯦꯟꯀꯠꯂꯦꯕ ꯁꯤꯗ ꯃꯣꯏꯅ ꯈꯜꯂꯦꯕ ꯀꯝꯄꯅꯤꯒꯤ ꯁꯦꯂꯔꯤꯁꯦ ꯍꯦꯟꯀꯠ ꯇꯥꯔꯒꯗꯤ ꯃꯣꯏꯁꯦ ꯀꯔꯞꯁꯟ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯀꯣ ꯑꯗꯨꯗꯨꯅ ꯃꯣꯏꯅ ꯀꯔꯞꯁꯟꯁꯦ ꯍꯟꯊꯅꯕ ꯍꯥꯏꯗꯅ ꯀꯝꯄꯅꯤꯒꯤ ꯁꯥꯔꯚꯦꯟꯁꯤꯡꯁꯦ ꯁꯦꯂꯔꯤꯁꯦ ꯃꯣꯏꯅ ꯂꯣꯏ ꯍꯦꯟꯀꯠꯂꯦꯕ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯗꯥꯎꯠ ꯂꯩꯇꯥꯔꯒꯁꯨ ꯃꯈꯥꯗ ꯄꯤꯔꯤꯕ ꯏꯃꯦꯜꯁꯤꯗ ꯑꯗꯨꯝ ꯃꯦꯜ ꯇꯧꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯃꯦꯟꯇ ꯑꯗꯨꯝ ꯊꯥꯗꯕꯤꯔꯝꯃꯣ ꯌꯥꯝ ꯐꯕꯒꯗꯤ ꯃꯦꯜꯗ ꯊꯥꯕꯤꯔꯛꯄꯅ ꯌꯥꯝꯅꯗꯤ ꯐꯩ ꯑꯗꯨꯒ ꯐꯤꯗꯕꯦꯛꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯗꯣꯝꯒꯤ ꯐꯤꯗꯕꯦꯛꯇꯨꯅ ꯑꯩꯅ ꯃꯊꯪꯗ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯅ ꯑꯃꯨꯛ ꯇꯧꯔꯛꯄꯒꯤ ꯆꯥꯟꯁꯁꯦ ꯂꯩꯗꯣꯏꯅꯤ ꯊꯦꯡꯛ ꯌꯨ